Independence Day Numitta Commando SI Debson da Pikhiba Gallantry Award Handokhre Thabaktagi Suspend Toukhre Ngarang Independence Day numit ka mari lainana Manipur Sarkar na Imphal East ki Commando SI Baisamyum Debson lupa crore ahum henbagi drug case ta senarambadagi mangon da Pikhiba Manipur Chief Minister Police Medal for Gallantry Award cancel amasung withdraw Toukhre Loinana Commando SI asi Thabaktagi Suspend Toukhibga loinana mahaki mathakta inquiry sathanaba IGP Intelligence ke Radhasyam na luchingba inquiry committee ama semkhre Manipur Sarkar gi Joint Secretary Home Rehan Udin Chowdhury na thadorok cherol amana haikibana haukiba chahi lising ani tara humdoi da lupa crore ahum henbagi drug trafficking case ka mari lainana phakiba Imphal East ki Commando SI Baisamyum Debson August 12 da thokiba Manipur Sarkar ki notification amagi matung inna Independence Day thauronga mari lainana Manipur Chief Minister Police Medal for Gallantry pibada yaure haina emsuna government da khangalakhiba dugidamak thagatpa phongdokli matter asi sarkar na yamna serious oina lobaga loinana mathau taba thabak sing paikhatle Imphal East ki Commando ge SI Baisamyum Debson na Pikhiba Manipur Chief Minister Police Medal for Gallantry Award adu withdraw tobaga loinana cancel tawre masi mahaki mathakta sathakiba preliminary inquiry amada yumpham oiraba matungda mangonda siriba allegation adu tumlambadagi Gallantry Award adu cancel tawkibani SI asigi mathakta inquiry sathanaba Manipur Police ki IGP Intelligence ke Radhasyam na luchingba committee ama form tawkhre loinana initial processing asida lapses leirambagi Imphal East ki SP gi reader E Roshan Police Headquarter ge order amagi matung ina Thabaktagi suspend tawkhre loinana masida senariba SI Baisamyum Debson bu mahaki mathakta leiriba drug case sing loishinnabagi damakta Imphal East ki SP na suspend tawkhre hairi nupi macha ama ref tawkhre chenaba rapist fare COVID positive oire lockdown amasu curfew manunggi mi leitaba tanja yenglaga dukan da alu leiba laksabe jahi 13 lomgi nupi macha ama dukan phamliba nupa aduna moithem tawraga phamlan bikre thogdok adugi matangda leikai miyamna mifam amasu phamduna warep kharasu lawkhre tabada nuaitaba thogdok ase Thobal Police Station gi manung chanba sangayumpham pulei pokpi salam macha da tha sigi 13 gi ayuk pung 9 khara helakba duaida thokibani nupi macha ama bu moithem tawraga phamlan bikreba matung lotkiba nupa adugi maming MD Sidik Ali jahi 38 apokpa MD Sadali kawi Sangayumpham pulei pokpe salam macha dagini pawasina hai Sidiki dukan da victim oiribi nupi macha aduna alu leiba lakpada Sidik na moithem tawraga magi dukan manungda Kauksilaba matung namduna phamlanbagi thabak adu chathakibani haire thogdok adu da pendraba nupi maira paibi miyamna ngasi nungtil sangayumpham pulei pokpi mairel khulda wakat mifam amasu phamduna mara leiba miyoi cherak pinaba taksinkhre mairel khul Youth Development Association gi maikai dagi su miyam gi oiba mifam ama phamkhre mifam adu da tongan tongan ba warep khara su lawkhre warep sing adu de rape case asida senariba MD Sidik pu athuba da phagat laga cherak pigadabani victim oiribi nupi macha adu da matik saba compensation pibiyu Case asida senariba miyoi asibu athubada cherak pidragadi lamdam asigi tongan tongan ba CSO sing nupi lupi lusing ba singa pullaga makhal makha kayagi akan ba khongjang sangsin ba haibana chingbani marak asida rapist adu ngasi nungtil Thobal Police na fagat khre mahakpo SOP amadi social distancing ngak na puraklaga Thobal District Hospital da rapid antigen test tawbada COVID-19 positive oiramba thengnare rapist adu Thobal District Hospital gi isolation ward ta layeng chathaba hokibaga loinana magi contact tracing tawramba pumnamaksu test tawna ba thabak lokhot khre luribadi phamlan bagi thogdok aduga mari lainana ngarang laikai gi mifam phambada victim oiribi nupi macha adusu saruk yakhiba aduna maram oiraga laikai miyamda chauna mi paiba pokhalle hairi Russia da COVID-19 gi Sputnik 5 vaccine pak sana puthokpa hore clinical changyang ningthina tawdana sizinanabagi damakta ayaba pikraba Russia gi COVID-19 laina dagi ngakthoknaba vaccine Sputnik 5 ki ahanba batch puthokpa hore haina Russian Health Ministry dagi phangba paw amana hairi English amaga chamapan yangkai tareta yamna thajadana Russia na launch tawkiba prithvi gi ahanba satellite ki maming logduna thonba vaccine asi haukiba leibak pokpa numita President Vladimir Putin na register tawbagi wafam lauthokhe vaccine asi Gamalaya Scientific Research Institute of Epidemiology and Microbiology na puthokpani COVID-19 dagi ngakthoknaba vaccine asi Russian sing da kapthoklaba matungda atopa leibak sing da su offer tawgani vaccine asigi matangda chingnaba leiriba kaya ase yumpham yaudaba wani haina Health Minister Mikhail Murosko na tangai fadaba ahum suba phase ke trial tawdana vaccine asigi matangda haike pauloijare